Ningol Chakouba Mari Lenana Lengak Nasinduna November Tang Anida Pangto Kadoriba State Level Fish Fair cum Fish Crop Competition Asida Miyam Nasaruk Yaduna Mapung Fansi Haina Fishery Minister Haikam Dingo na Pauzelakli Sanjen Thongda Leba Minister Asigi Quarter da Paumi Singa Unaba Mada Minister Asina Manipur Miyam ki Kudong Chana ba Pangto Kadoriba Ngagi Mela Asida Nga Makal Kaya Lengak na Lepa Mamalda Fanghangani Relief camp ta lariba sing amadi miyam ki yenglaga lengak na lepliba nga gi mamal asida nga puthokliba sing na mamal hengat na yonbi ganu haina appeal tawrakli nga pamna chana balamdam asida nga gi pothok hena puthoktuna mapalamdagi nga leibada chatliba yamlaba sanfam sing kanjaba ngamnaba amadi yelhau nga sing yokhatnabagi wakhalonda lengak na lokhalakliba khongthang sing asida miyamna mapung fana sogat piu haina su minister asina hairakli Infalis ki Hapta Kangjeibung da Chathagadoriba nga mela asada Manipur miyam na pam na chanaba yelhau nga sing maruaina Maitei Sareng Pengba amadi Khavak na chingba kayasu Fanghangadauri nga puthoi singna tongan ba magi level da hoi mamanji hengat pa khokat pa lainar pusai madu yari ba makai hoi gi ningol singi aduga hoi relief camp te leba imaibal sing yeng kana Manipur pajagi miyam gi damte yeng birakanda yari gi ataba mamanda hoi pibi na ba haidana ai fishery minister moina ai appeal tawjeri Manipur gi paja puna mangna hoi ningol singi mathel oina na ba hoi gi mela gi ministry da lengbi raktana mela asibu mapung phan biu amari saruk ya biu mela asire da yelongai dagi lajib indigenous fish mayam ma hoi gi Maitei Sareng na chingba adagi atopa Pengba hanadagi khoina pamnarga leiba khogi maitei gi oiba khoi Manipur gi oiba pothok nga sing mayam ma khoi puthok na ba khoi sem saraga leijare